Hello guys, welcome back again. You're a superhero. Ngasi amuk mayamga punna yingminaduise Khuman media gi ai sije kamaina pa doino sinin ngor nama chabak haira nama chabak haiduira nama chabak haiduira ai je kari haino khangdre ba sije nama chabak Arthaji Kangbangam Dravaita in a Nama Tabak Haje, Kari Hai no Jay Kangma, I am to Tadre, but see why is it Nama Tabak. I am Pogtadri, a Punchida, Nama Tabak. Carambano, I Giantadredo, Sangagi, and Simeam, I must see why I am the Tazadri, Dunanico, ma'am. I high was the game Mungumbo, we libra, Hypeti video do the Hypeti. I condre, Namazabaxi, videos is a ying, Namazabaxi game Gumbo, we do libra, Carino, I Sungang Kangre, Kamaito have the man, Sangagay Miners, Namazaba Hazi, Carino, Zukangazi, a Kangami with the Ormnico. I di khang driba ta sing ahan ba ta min do me punna yengminarse Khuman media gi hawar ko je si jam no ting 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 nama chabak nama chabak hai ba okay nama chabak still ai kai no khang dri ko nama chabak hai je Nama Chabak. As, none of them enter it now. I need you, Udro. Never you are women. I indeed you. The guy wrote you later than a huh. I didn't want them to Anida. I get the peasant by my pony too. I could come to your Galena. Where you had here. Why is it? And then she had Okay, see game zero no malin nama chabak hai je khong nama tak thang phan chung mi dana you sumai to okay ara kan da see game just sanare aduga nama chabak sumai na hairak te ha ba ara kan see game je kari ko kuno bu ko kaim hai da da sanare ti chen da bi bu di khang ba as I see si sai na tak lang gak long no pa na Sasa toro, matang ay toro ne. Nung apak pa thiraga apak pa Nama. Nung gusto. Niet pagi. Niet le. Lei bema. Lei bema. Sire me. Hanto ay mo toro ge. Nama. Okay, suman hairaga sana bore. Akhoi di ai di ningjang dreba suman haibra do. Hai da ma le ba. Saba. Yum saurage. Yum saurage. Sina ai kaw re si je happy tin sing e ai lei na na tabo anai thing de minam yet pa howe ya ching mo ne si chumme hai to ka ching de nagi ku ching ja de ai ching ge si ching de nagi ku ching de ya de ji kai na na la I do phai do aga ching na ta ai na ching se chumma bane ai na sa le minam chai ai na kai de minam chai ba thing de bu thing de ni ke no tha doi moi sa ne no la o a ko ni rum ko mi sa ne marum kon bi ke se lu ai ne tha doi na ma no noi si da sana ba ro si ai na sem ba ni na khong dan do me sa ba ga ya ko no ya ro hai di ya ro angang ji ma khon je noi na ma ri sano ne nung da ko na ko la ko mo pu la ni tha doi a ko sa ni sa ni la adu si ya ro to mai ba ni na sem ba ni kari a ko sa ni ai ge na ni na thau na te sana ni na sana ni kusi sana ni da to ko ni tain da na ai ga a ko tau adu oi di nang su ko ya tau lai ni na to now ko ti bi yong su lo eh ngasi
He-Man He-Man nuksi He-Man Junior G Karma Shaktiman ka tawudo Hui khongba san khongba ju nuksi Laiduk than do re numidang wairamgi ada laiduk than bagi ising ga chendari jo sumai tawune mai kan do Sumai na ngakta ni tarami je. Yung dayo pasa, mangangi mamindi, yen nganu. As para je chama na ba para ni to je. Amu ye na khoi ga naksal hal le ba. Loye. As amazu yo. Upu je. Upu ma khong ga je sumai taw he ba khoi jo. Ay talle. Masai de daga khana ba. Khana ba bu khana ba ko bro. Se si hana thilu lao. Mi ta laga. Nabunga khana Si ba hap taw ne. maram mo pini chadi Khoi da sem ba ni ju phai chat dom taw de ni chana ba da. Aduga numidang chak chana ba. Numidang de dom chak chana de ne. Keno Niklan Antina. Yare Is moi ki keno ga yingi ji de. As asya muya mene. baby kari injang no kari injang ni engge Yang kena. Nang cho sage. Jam jam ta sangini. is Nuôi anh đi cái hồng đó bị đau múc tàu ra bà thầy bi lão lo Thang-jing ga yaw. kaisu taw de da khau ba injang na ne yenge taw ni Mabo, yang isamu madagdag tamage. Samu thầm mata. thầm cảnh trăng nó Kang su oi male. Is kang soi wara ma le. quay cái số pan cái thằng rừng iron bên này Ai na pang ja ba. Pan ga thang-jing ga iron ba ji. Pang ja krab ba ina. nó bung xin anh nè lấy đi ngáp tao bao hay gì à đê mày Chỉ lại riêng đến là đây. bung sẽ đôm lên bên này Mai mut mà tao là ga na wai di mai mut laga. Lairik pa ba. bi chắc câu bốc quỳ tre nâng một chắc câu bật trận ninh rô Ke. Tani nga mabo. Khâu ba. hành đặc tí nuôi chắc câu bật trận là rồi hay Khoi ga chalasi. quên là trận là gì đana Ako na di chat ngay. Mamo na di sa ohay ngay. anh ngôn đã đi nằm ăn hành đặc trận là rồi hay ra mi đa se lùi ra se puro nằm ăn hành đặc trận hay ra mà đi cho Masi phadigom ga tha di mai ta ni. Ako sa ka bo chat ohay di chumba. kanana hai no ne Mabong niya. Ako sa ka bo chat ohay. Aduna mali sa. namabuk na phagi taw bo oram ni da Adu sa ka daba. Tira iji di. Ke ningol Chakkoubagi numit. Yen ji di masa phar he. Sigi yongchak mo pan je pek the ga thudie ko do. Sanarai yongchak mo pan je khoi gi ta ra lai ram ba jing je ka ka thum ne ha ba. Na noi akhoi na ngai kan da di lechin yam thai. Irujani khan ma da talle. Adu chalam dai gi harau bo gi adum du chei. Ado na han wai angai kan da di lechin yam tha ba ne hu kan di tha gi tre. ꯆꯠ ꯂꯣꯏꯁꯜꯂꯣꯅꯦ ꯅꯪꯕꯣ ꯏꯁꯤꯡ ꯑꯁꯥꯕꯅ ꯂꯨꯖꯧ ꯍꯥꯏꯁꯨ ꯌꯥꯗꯦ ꯅꯥꯕ ꯇꯥꯔꯦꯅꯦ lão lo nó muốn lo xin được kìa anh chỉ lo xin bấy luôn rồi bên Mingjen thet pa ga se amal. ꯏꯆꯥ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯏꯁꯨꯛ ꯁꯨꯛꯇꯔꯒ ꯂꯩꯔꯤꯁꯤꯕꯣ Sa thobi gi chatrabo. ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯪꯕꯣ Hongde. Ngasai mama na hai gi do. Mama gi mai thong du ya de ba. ꯍꯧꯖꯤꯛꯐꯥꯎ ꯄꯣꯠ ꯂꯩꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯣꯏꯕꯣ loi dei tai pot tai awat pa kita Oh, chatti man. ꯆꯠꯂꯣ ꯆꯠꯂꯣ ꯊꯦꯡꯉꯅꯤ ꯂꯣꯏꯁꯜꯂꯨꯔꯣ koi tai
ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛꯀꯧꯖꯕꯗ ꯄꯨꯟꯅꯕꯅ ꯃꯥꯅꯤ ꯑꯁꯦꯡꯕ ꯑꯩ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯔꯦ ꯑꯉꯥꯡꯁꯤꯒꯤ ꯃꯈꯣꯟꯁꯦ ꯑꯩ ꯆꯥꯛꯀꯧꯕ ꯆꯠꯂꯅꯤ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯂꯣꯏꯁꯜꯂꯨꯔꯣ ꯊꯦꯡꯉꯅꯤ ꯅꯕꯨꯡꯗꯤ ꯏꯔꯨ ꯂꯨꯕ ꯂꯣꯏꯈ꯭ꯔꯦ ꯊꯣꯏꯕꯤ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯗꯈꯤꯅꯥ ꯌꯦꯟꯅꯁꯤꯀꯣ ꯅꯦ ꯉꯝꯖꯔꯣꯏ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯀꯩꯀꯥ ꯋꯥꯏ ꯇꯩꯊꯣꯛꯄꯁꯦ ꯋꯥꯈꯜ ꯌꯥꯝ ꯏꯪ ꯂꯥꯎꯋꯦꯕ ꯍꯧꯒꯠꯂꯛꯄꯗꯒ ꯙꯨꯞꯀ ꯊꯥꯔ ꯃꯅꯝꯒ ꯂꯩꯔꯝꯕꯗ ꯂꯣꯏꯗꯦ ꯑꯗꯨ ꯑꯩ ꯐꯖꯕ ꯑꯗꯨ ꯑꯩ ꯐꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗꯅꯦ ꯀꯩꯅꯣ ꯍꯧꯋꯦꯕ ꯑꯗꯨꯗꯤ ꯃꯥꯕꯣꯛ ꯍꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯍꯣꯏ ꯃꯥꯒ ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯣꯀꯣ ꯆꯨꯝꯕ꯭ꯔꯩ ꯍꯧꯋꯦꯕ ꯑꯗꯨ ꯆꯨꯝꯕ꯭ꯔꯩ ꯃꯄꯥꯟ ꯁꯥꯔꯛꯄꯁꯦ ꯐꯖꯕ ꯆꯨꯝꯕ꯭ꯔꯩ ꯃꯄꯥꯟ ꯁꯥꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗꯨꯛ ꯁꯨꯃꯥꯏꯅ ꯊꯥꯕꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯏꯃꯥ ꯍꯣꯏꯅ ꯂꯥꯏ ꯇꯨꯜꯁꯤꯕꯣꯡ ꯂꯥꯏ ꯋꯥꯏ ꯇꯩꯊꯣꯛꯑ ꯊꯝꯃꯝꯕꯗꯣ ꯏꯪ ꯂꯥꯎꯕꯅꯦ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯀꯩꯀꯥꯒ ꯋꯥꯏ ꯇꯩꯊꯣꯛꯑ ꯂꯩꯔꯝꯕꯗꯣ ꯊꯣꯏꯕꯤꯁꯦ ꯅꯪꯅ ꯄꯥꯏꯔꯛꯑꯣ ꯏꯃꯥ ꯈꯨꯠ ꯁꯪꯗ꯭ꯔꯦ ꯍꯣꯏ ꯄꯥꯏꯔꯛꯑꯒꯦ ꯏꯁꯤꯡ ꯃꯅꯤꯟꯒ ꯀꯥꯍꯜꯂꯤꯁꯤꯗꯤ ꯑꯣꯀꯦ ꯂꯣꯏ ꯂꯩꯔꯝꯃꯦ ꯀꯣꯟꯁꯝ ꯕꯤꯁ꯭ꯋꯖꯤꯠ ꯃꯌꯥꯝ ꯄꯨꯟꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯊꯟꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯁꯤꯅꯦꯕ ꯑꯩꯅ ꯈꯨꯃꯟ ꯃꯦꯗꯤꯌꯥ ꯇꯤꯝꯁꯤꯗꯒꯤ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯗꯨꯝ ꯃꯣꯏꯅ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯃꯅꯨꯡ ꯌꯧꯅ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯨꯃꯛ ꯑꯗꯨꯝ ꯐꯪꯍꯟꯕ ꯉꯝꯃꯦ ꯍꯥꯏꯕ ꯃꯣꯏ ꯇꯤꯝꯁꯦ ꯇꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯁꯜꯍꯜꯂꯤ ꯁꯤꯗ ꯍꯥꯏꯗꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤ ꯃꯃꯤꯡꯁꯦ ꯅꯥꯃ ꯆꯕꯥꯛ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯥꯃ ꯊꯥꯡꯒꯠꯂꯒ ꯆꯕꯥꯛ ꯇꯥꯕꯗꯣ ꯅꯥꯃ ꯊꯥꯡꯒꯠꯄ ꯆꯕꯥꯛ ꯇꯥꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯁꯥꯟꯅꯔꯛꯑꯦꯕ ꯁꯤꯁꯦ ꯑꯗꯣ ꯃꯃꯤꯡꯁꯦ ꯀꯔꯤ ꯀꯧꯕꯅೋ ꯍꯥꯏꯕꯁꯦ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯥꯃ ꯆꯕꯥꯛ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯣꯡꯕ꯭ꯔꯁꯤꯁꯨ ꯑꯩ ꯅꯤꯡꯁꯤꯡꯕꯁꯦ ꯊꯣꯛꯇ꯭ꯔꯦꯕ ꯕꯠ ꯁꯥꯟꯅꯕꯩ ꯃꯑꯣꯡꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯔꯤ ꯍꯥꯏꯔꯒ ꯁꯥꯟꯅꯕꯅꯣ ꯍꯥꯏꯁꯦ ꯑꯩ ꯀꯥꯎꯔꯦ ꯑꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯪ ꯂꯥꯎꯕꯗꯣ ꯑꯗꯨꯒ ꯏꯁꯥꯁꯦ ꯅꯣꯛꯃꯤ ꯇꯧꯍꯜꯂ ꯑꯗꯨꯝ ꯊꯝꯃꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯒꯤ ꯃꯦꯃꯣꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯅꯤꯡꯁꯤꯡꯍꯜꯂꯦ ꯑꯗꯨꯒ ꯂꯩꯀꯥꯏꯒ ꯁꯥꯟꯅꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯠꯅꯕ ꯃꯌꯥꯝ ꯑꯃ ꯑꯩꯒ ꯗꯥꯆꯤꯡꯂꯦꯝꯕꯒꯁꯦ ꯑꯗꯨꯝ ꯈꯠꯅꯔꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯤꯅ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯃꯥꯒꯩꯒ ꯑꯗꯨꯝ ꯈꯠꯅꯅꯤ ꯃꯥꯒꯩꯒꯁꯨ ꯑꯗꯨꯝ ꯆꯠꯃꯤꯟꯅꯗꯣꯏꯅꯤ ꯃꯤ ꯂꯩꯀꯥꯏ ꯁꯥꯟꯅꯕ ꯆꯠꯂꯦ ꯃꯥꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯣ ꯈꯠꯅꯔꯦ ꯃꯥꯒ ꯈꯠꯅꯗꯣꯏꯅꯤ ꯑꯗꯣ ꯅꯨꯃꯤꯗꯥꯡꯁꯤꯗꯤ ꯑꯃꯨꯛ ꯆꯥꯛꯁꯦ ꯆꯥꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯒ ꯎꯅꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯈꯟꯅꯔꯦ ꯈꯜꯂꯁꯦꯕꯀꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯗꯥꯆꯦꯝꯕꯅ ꯀꯧꯕ ꯆꯠꯇꯣꯏꯅꯦ ꯃꯥꯅ ꯑꯃꯨꯛ ꯑꯩ ꯀꯧꯔ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯗꯥꯆꯤꯡꯂꯦꯝꯕꯁꯦ ꯑꯩꯒꯤꯗꯤ ꯄꯨꯔꯥ ꯂꯦꯡꯒꯥꯅꯦꯕ ꯍꯥꯏꯗꯤ ꯊꯥ ꯈꯔ ꯈꯛ ꯍꯟꯅꯕꯅꯤꯅ ꯑꯗꯨꯅ ꯌꯥꯝꯅ ꯗꯥꯆꯤꯡꯂꯦꯝꯕꯒ ꯍꯦꯟꯅ ꯅꯛꯁꯟꯅꯔ ꯂꯥꯛꯄꯗꯣ ꯑꯇꯣꯞꯄ ꯗꯗꯥꯁꯤꯡꯒꯁꯨ ꯅꯛꯁꯟꯅꯩ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯊꯥꯕꯁꯤꯡꯒꯁꯨ ꯅꯛꯁꯟꯅꯩ ꯑꯗꯣ ꯗꯥꯆꯤꯡꯂꯦꯝꯕꯁꯤꯅ ꯑꯩꯒꯗꯤ ꯍꯦꯟꯅ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯀ꯭ꯔꯥꯏꯝ ꯄꯥꯔꯠꯅꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅꯦ ꯍꯨꯔꯥꯟ ꯆꯠꯂꯦ ꯃꯥꯒ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯄꯤ ꯑꯃ ꯇꯧꯔꯦ ꯃꯥꯒ ꯑꯗꯨꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯥꯅ ꯑꯍꯜ ꯑꯣꯏꯕꯅꯤ나 ꯃꯥꯅ ꯑꯌꯥꯝꯕ ꯃꯥꯁꯇꯔ ꯃꯥꯏꯟꯗꯤ ꯑꯣꯏ ꯑꯗꯣ ꯑꯩꯅ ꯃꯇꯨꯡꯁꯦ ꯑꯗꯨꯝ ꯏꯟꯅꯗꯣꯏꯅꯦꯕ ꯐꯖꯅ ꯈꯟꯅꯔꯦ ꯁꯤꯗ ꯇꯧꯔꯤꯁꯤꯃꯛꯅꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯉꯥꯡꯅꯕ ꯈꯣꯠꯄ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯗꯣ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯥꯡꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯀꯌా ꯇꯧꯗ꯭ꯔꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅꯁꯨ ꯁꯤꯒꯨꯝꯕꯁꯦ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯕꯅꯦꯕ ꯑꯗꯨꯕꯨ ꯈꯨꯃꯟ ꯃꯦꯗꯤꯌꯥꯅ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯅ ꯎꯠꯄꯤꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯐꯩꯅ ꯈꯜꯂꯦ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯅꯤꯡꯗꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯦꯃꯣꯔꯤꯁꯦ ꯑꯩꯁꯨ ꯈꯜꯂꯝꯕꯅꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯨꯝꯕꯁꯦ ꯌꯣꯛꯈꯠꯄ ꯌꯥꯒꯦꯅ ꯑꯗꯣ ꯈꯨꯃꯟ ꯃꯦꯗꯤꯌꯥꯅ ꯁꯨꯃꯥꯏꯅ ꯌꯣꯛꯈꯠꯄꯤꯔꯛꯄꯁꯦ ꯇꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯃꯥꯡꯗꯕꯤꯗ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯑꯃ ꯍꯜꯂꯒ ꯄꯨꯕꯤꯔꯛꯎ ꯍꯥꯏꯕꯁꯦ ꯊꯝꯖꯔꯤ ꯃꯇꯨꯡꯗꯁꯨ ꯄꯨꯔꯛꯈꯤꯅꯦꯅ ꯈꯜꯂꯦ ꯑꯗꯨꯝ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯍꯣꯜ ꯇꯤꯝ ꯈꯨꯃꯟ ꯃꯦꯗꯤꯌꯥꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯄꯦꯜꯍꯟꯕꯒꯤꯗꯃꯛꯇ
ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗ꯭ꯔꯤꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯑꯗ ꯆꯪꯉꯒ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯄꯥꯊꯣꯛꯆꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯕꯥꯏ ꯒꯥꯏꯁ